Tronglaobi Amasung TM Kasom gi Mihat Yaningdaba Fongdoktuna Meeyamna Waithou da rally Chatkhre haukiba April ki tarik taruk amadi taret ki lona ba hingda Moirang Police Station gi manung chana laiba Tronglaobi da famung da tungduna lairiba angang adi bom kapsenduna hatkiba misi sigi matung tarakpada khongjang da CRPF na miyoi ahum hatkiba amadi haukiba April ki tarik 19 da Ukhrul District ki TM Kasom village da tangkul mitam ani ambush tawduna hatkiba thodok adubu Yaningdaba Fongdoktuna ngasi Thawal District ki Waithou da masing yamlaba Maira pai bi ima evel singna khongchat ama Chatkhre Tronglaobi Amasung TM Kasom gi Mihat Yaningde misi edu justice puto u mara laiba sing father matik chaba jairak piu haiba kholau lauduna chatkiba khongchat adu Waithou kaithel dagi hauraga National Highway 102 gi paringda usoi pokpi phawba chatki madugi tungda tangjeng phawba laklaga Waithou da loisinki amuko kohar MSA PLM PAM amowa gi lamjing makhada Waithou apunba mara pai bi lup amadi masiga koibada laiba chiru thiam kondil singaham chawbok amadi masiga koibada laiba tongan ba lup tara marina sinduna pangthokpa miyam gi khongchat aduda saruk yaraduna kohar gi convener fulindro concept na fongdorakpada haukiba April gi tarik taruk amasung taret ki lona ba hingda Tronglaobi da mama gi mathanungda tumduna leiriba pikliba angang anibur rocket launcher kapsinduna tamthina hatokpiba masigi matung tarakpada mihat asiga achuma wayel fangna ba hotnabada khongjang changsin kiba miyam da CRPF na minungsi leitana nomai kapada miyoi ahum si kiba kaya amana asok apan nanghan kiba thodok akan mamong da condemn tawi aduga haukiba April ki tarik 19 da Ukhrul District ki TM Kasom da mayum da halakpada tangkul mitam ani ambush tawduna hatkiba thodok adubusu akan mamong da condemn tawi thodok ani asigi matang da amuko kohar amoba MSF amadi PLM PAM na manipur gi chief minister da ayi bachirol piduna justice fanghan binaba taksin balaikhre adubu ngasi fawo positive response amata lenga ki maikei digi fangdabana lup manga asina ngasi gi khongchat asi tongan ba furup ki lup singa kutsam naraga pangthokpani state asida central force matik chana lairabasu miyam gi punsi amasung lantu ngak pangamdrei Tronglaobi amasung TM Kasom village ki thodok lenga na justice puto u maral laiba sing fadon matik chabab chairak pigadabani haiba demanda ngasi gi khongchat asi senbani thodok asi gi matang da India amadi manipur lenga na waroisin ama productive fawba miyam gi khongjang leptana chathaki gani haina mahangna makhatana fongdoki haukiba adungba tang taruk amsung tereki lona ba hingda adungba Tronglaobi da yamna sathiba adungba non state actor singa adungba yamna sophisticated oiba weapon klai habitare adungba RPG sinana adungba kapsendana yum kai thugaiba ko loina ngani yamda tamtina hatkiba maki mama bujna sopan nangan kiba samna hairbada adungba mihat haibitare yamna sengna ekoina hainei masa masu singta chathokinu mapan thokinu hainei adubo lairiba angang sing natraga masa masu sing aduna yumda lengdra lairagadi padu sep oire koi right to life base laire haina koi khalambani do suffer adugumba yumda lengdra lairiba adugumba mamagi mathada kolaga leijariba adubu yamna tamthina adumba RPG bomb senadra okhaina hatchiba mamabuna thina songiba very strongly koi padu condemn tawi loina na madubu Yaningdaba security force na khangna leraba hairiba achouchuba khulai mayam ama transportation toba yadaba kalima toba targa sudu mado koi uba yaba khangba yaba pot leina madu changlakna topajin tohla matungda hairiba yamna satiba incident adu thongibani ana nakoi responsibility ni haidna adu ma civilian mayam horkna achouba adungba irang ama koi torka madu respect tobiba amadi miyam sing adu themdin bibu loina justice portna na bhorna bagi adu commitment mayam pibta adu CRPF security forces sing aduna adu khulai mayam ma koi jalewala wakta adugumba leiriba India gi leaders singa adumba kapsakiba adugumba incident haibitare adumba yamna sathiraba jalewala waki mihatuna general dire order torga angbi phangna nongoi maru mayam kaptokna India masa mayam hatkibido same that way adumba justice phangna ba amasungna koi leilena miyobigi punsiro ngapangamdaba miyobigi adumba lanthum ngapangamdaba adumba security forces haidna waru bugalena saiba tang torok matamda boda kapsorakna mi anima sikiba sure akumda amaka du mayam sopan nan jefse very strongly koi lu mangan kanem tawi loina koi madu makha tarpadasu adu urkhulda du kamchongda chachaba adu civilian adu hospital ri hanjarakpa mayim yorgan nuaina pathajrani aina halapadasu lambite ambush sendra adu civilian ani hatupiba loina kayama sopan nan kiba sumba yamna karetare yamna sathiba adu crime mayam ama
sathar kwai base very unfortunate seng na habda koi manipur da koi right to life base under the armed forces special project koi tam sang na koi lete adu matakta amuk anoba crime mayam ama whether state oira non state oira mayam sathar kwai base unfortunate baramaduna haiba myaching ado loina subsalaga makoi gi myat adu matungina madigi justice pangnana ba amasung myat pasing adu budandi pibaga loina affair san baga loina defin punishment piu haina koi adu khongjang mayam chanjalai loina honorable cm da koi luk mangana su already koi memorandum koi submit tok sakre adubu hojik phaba de modi ki positive response pangdaba number oiraga koi makha ta na makal makha kya ge dumba yamna democratic oiba khongjang mayam ma koi sanction jai adu ngasi maksu leiriba dumba waithou amasung magi akoi da leiriba tungan ba mera phai organization sing community siru oigara tangkul oigara mayam ma koi pullaga musumba yamna koi protest rally se koi sinjabani loina koi adugumba security forces maruina miyamgi lanthum ngakpa ngamdraba miyamgi pusi ngakpa ngamdraba makoi leileina cho crime mayam ma sana loksaw gi crime obe drone attack ta dum mauna ama hatti ba masani pi son ki ba jiri de ni pi hom nga hum harga tamthina halam tum torel da hadarak ba de hande ki Tronglaobi thodok de orkuri line da noma kang dana dungba yamna non state actor kang khurna mayam ma khujuklai kapsendra akhal makha ke attack chatkhre kai base masi government of India kamum thoi